pauda High Court of Manipurna SCERT gi hauzik Joint Director oina thau puriba Jim Golden bu khudakta mahakna puriba famdagi lauthoknaba yathang pikre Lamdam asigi miyamna ana ayek yarakpa matamda mapanda chatlaga layengbagi chang hantharakle haina Manipur Legislative Assembly gi Speaker YKM Chana phongdokre Mipong khudingmakta afaba thaknanaba ising fanganabagi pandam thamli haina lamjingba group ki chairman Jackie Shanashamna phongdokre Malem gi lam koiba kaya gi pukning chingsiliba Tharon Cave lengakna ahenba mitning thambagi mathau tari Amadi Imphal West District Police Commando na miyoi ani lupa crore taruk henbagi brown sugar ka konana fagatkre Kurumzari Times of Manipur Nubitangi Pau meeting tabiri basingbu Luchingbina Taramnok Housik Pau Sandong Pizari High Court of Manipur gi single bench amana State Council of Educational Research and Training SCERT gi Director amadi Manipur Public Service Commission gi Secretary da SCERT gi Housik Joint Director oina thau puriba Jim Golden bu khudakta mahakna puriba famdagi lauthoknaba yathang pikre Court asina haukiba February 19 da Justice Muralidharan gi single bench amana pass taukiba judgment amada Jim Golden na housik puriba fam asi haukiba chahi lisingani taramari gi March 19 da mahakpu niyomgi wangmada joint director oina hapki masi unconstitutional oina haina petitioner gi maikaidigi wafam thangalaki Petitioner sing aduna makhatana hairibadi mahakna pairiba fam asi ain gi wangmadani amadi mahak matam aduda Ramlal Pal Higher Secondary School da lecturer gi fam puduna leibani Lamdam asigi miyamna ana ayek lakpada layengnaba tongan ba hospital sing hangdorakpa asina mapanda chatlaga layengbagi chang hantharakle haina Manipur Legislative Assembly gi Speaker Yumnam Khemchana phongdokre Wafama singasi gharida nauna hangdokpa Mensi Khangsua Rikpa Imphal branch ki clinic ama hangdokpagi thoramda phongdokhibani Manipur International University ki meeting makhada University asigi Mensi Khangsua Rikpa ga pullaga Tibetan Medical and Astro Institute ama oriba Mensi Khangsua Rikpa hangdokpagi thoram aduda JNMS ki director Dr. TS Bhimo amadi Manipur International University ki chancellor Dr. Hari Kumar Paladhatka su sarukyaki ngasi hangdokliba clinic asigi CMO Dr. Chenwi Sandupna ngasi hangdokliba clinic asina yangkhai taret suba branch ni clinic asina ayurveda gi oiba laying pathap singsian aduna anaba kaya laying bagi khudong chaba pigani haiki MIU gi chancellor Dr. Hari Kumar Paldarkana Manipur International University gi makhada ngasi di Mensi Khangsua Rikpa gi Imphal branch clinic ama hangdokpasi yamna phai masina state asigi miyamda anoba medical treatment gi khudong chaba ama piba ngamlagani haiki Chief guest oikiba speaker Yumnam Khemchana makha taraduna aikhoigi mahairoi sing mapal chatuna mahai masing tamliba asi Manipur International University ama hanglakpa asina khara makhai di kokpang ngamlagani masita natana state ki economy da achoba kanaba amadi pire University asigi makha da ngasi Tibetan Medical and Astro Institute ki masama Imphal la hangdokpa asina medical health da achoba mateng ama pangma ngamlagani loinana mapal da puduna layeng bagi changsu khara makhai di hanthaba ngamgani haiki Sigi achoba investment ama angang singi larik tawbada mapanda thari basing sigi university sila adi khar phani si koigi matamduda koi house da bill si pukala kuda koigi phamgi ba board treasury bench amado opposition gi wakhal ne haizu tai ana university sina at least Manipur economy da achoba kana ba ma pini sai na ahama thamjara kanda not only Kuki like Tamibadana healthcare sector ama Sankhilakana. See, Sanjan Vili say, I am really grateful to both of you.
lamjingba groupsna society asida leiriba mipum khudimakta afaba thaknaba ising fanganabagi pandam thamle haina lamjingba group ki chairman Jackie Shanashamna phongdokre ngasi airport mamang konjing lekai da leiba group asigi corporate office da chahi asigi oina pangthokhiba ahanba members bitta saruk yakhiba group asigi chairman Jackie Shanashamna makhatana haikibada company asigi business planning ki matung ina hospital amadi Kangla food products launch tawkhraba matungda thaknaba isingbu maru oina group asina lobadagi Kangla water asi launch tawkhibani group asina pandam amagi makhada haibadi afaba ising thakpa fanganabagi pandamda Kangla water asi launch tawkhibani haiki ngasi pangthokiba members meet aduda group asigi tongan ba department singi board of director amadi lamdam asigi masak naiba miyoi kya saruk yakhibaga loidana lamjingba group ki staff amadi imung manungi miyoi kya su saruk yakhi lamjingbana hataki sahi amani sida ngasaini haidi hana aikoi gi business planning da yauraga su aikoina suddenly paikhat khiba project sing gi manungda ngasai gi ising gi thabak sisu yamna important oibo oikhi loyena aikoi gi hospital amadi Kangla food products hairiba singsi aikoi ising asi kedom bagi damakta lamjingbana haidi choose tawgibno haibsi masi actually haidi profit motive oina di aikoi tawjagi banatjade kaimarngi no haiba matamda aikoina lamjingbagi thabak thorom sing asi haidi akoi gi district tara taruk makta loina sin thungnabane haidana aikoina haidi ngasai PRE haidana public relation executive haidana khallaga admaina business si not only ising the focus tawdabida mayam si tawnangai gi projection tawjabni tawdabu hairiba aikoina mayam siga punba numising sita laikai hairiba 60 muk laibsida ngasai gi 58 aikoida attend tawi atu 58 maksina thengnariba laikai gi issue ji thaknaba ising ji ni thaknaba ising si hojik haidi yamna haidi akoi alarming state amada leiba ngaktani haidi akoi sarkar gi leiriba de ama lei singse akoi yumda aropan ge hai taraga su ngasai gi yamna costly oiba plus akoina normal portable aropan ge hagadi even hojik akoi india gi oina su aro portable singse loi ban tawbagi kano phawda data book ta leirabni aduduna akoi thaknaba miyoiba mana haidi hakchang lu haidi nadana leige hai taragadi thaknaba ising asi yam important oi aduduna thaknaba ising asi akoina mina effort mi amana person amana effort tawungamam kwa amagi mamandagi hena taba mo da akoina pige haibagi pandamdu da tumaina tawjagiba plani ngarang numidang pung taruk lom tarakpa matamda Imphal West District Police Commando gi kangbu amana Nambul Turel gi mamang thangba nakanda leiba Thokchom Bridge manaktagi miyoi ani malem gi kaithel la chaurakna lupa crore taruk henbagi mamal oigadaba brown sugar ga konana fagat khre farba miyoi ani adugi maming moizing awang lekai dagi MD Kabir Ahmad amadi hojik Masajid Road ta leiba Bihar gi Begusarai dagi Ram Jatan Das kawi nakal ambaromda ngarang nungthil pung ahum lom taba matamda Imphal More lambi gi tengnopal da leiba taranithoi shuba Assam Rifle Sita Junction gi check post ta More rom dagi thoklakpa silver machugi eco van registration number MN05J0907 da check tawbada gari aduda semdoklaba thau tanki amagi manungda sapon cape ta piece kungamanga manungda brown sugar pack kungamanga yaurambadagi driver yauna miyoi ani fagatkhre Assam Rifle ki phangba paugi matung ina faraba miyoi ani adudi Churachandpur district ki Songdo khundagi Jangkhomang baite chahi nifu apokpa lukhojang baite amadi Sangaikot B Salbafai turning dagi Thongka hau baite chahi kungataruk apokpa lungkhojang baite kawi farba polam sing adu punna gram chahunga tarani thoi lummi amadi malemgi kaithelda chaurakna lupa lak yankhai manga rongi mamal oigani hairi ngasi Mars ama lamdam asida khaknatana India gi mafam khudimakta pakshana our space our right haiba thimda chatkadaba power walk ngasi Imphal dasu Bir Tikendrajit Park tagi lamdam asigi chief minister N Mirena lamthakre nupi oibi singna lamdam asida amadi India gi apunbagi oina thengnariba khudong chataba kaya amadi nupi bu hanthana yengba kaya asigi mayokta nupi nupa right chap manai haiba wakhalonda Manipur Commission for Women sinduna ngasi chatkiba rally eduda lamdam asigi saknairabi nupi kaya maira paibi college mahairo yauna furup kaya gi nupi kiana chatkiba khongchet aduda chief minister N Birena lamdam asida nupi singi thauna lingjel angakpani India ki atopa lam singa yengnarubada lamdam asigi nupi oibi singna hiram kayada mangjil thana chatli haiki mahakna makha taraduna lamdam asida nupi amadi nupa right chap manai
haina utpa oina lamdam asigi district kayada DC amadi SP oiba nupi kya leire maru oina angang poglakpa matamda mama amana nupi oirabadi wakhallan nungaitaba fauriba aduna khwaidagi phattaba nupi bu hanthana lobagi mami ama utpani masi pumnamag asi koknaba lengakna lokhatpam thokpa thodang mapum phana loduna nupi oibi singidamak lengakna makhatana paikhatpam thokpa thabak thoramsing leptana paikhatkani haiki Nupi singbu empower tongna bagi any kind of equate madugi sothabale heloi nupi singbu manabu thakta pukna bagi honor ko any moment equate backup togani support togani adu dekoi manipur gi di participation of women si wangayam in various field Tamenglong district headquarter dagi kilometer kungani pancang shilaga Tharon khulgi Tharon cave asi malemgi tongan ba lepak kaya dagi lakpa lamkoiba kaya gi lamthungpham oiri adubu mafam aduda lekpham safamgi khudong chadaba kaya leitabana langkoiba singna tungda amuk lakning tanaba maram ama oihori hiram asida TOMTV gi akhanaba paudam ama Singthaningai oiraba lamkoifam asida lamkoiba singi lekfam chafam ningthina leitri haukiba matam kharagi mamangda India amadi atai lebak singi lamkoiba mioi cha kayana mafam asida lakhi adubu mafam asida haujik leiriba lambi thong yauna khudong chadaba kaya asina lamkoiba singna tungda amuk hanna lakningdanabagi maram ama oihori Housing pausu kuri isu development akoi center digisu natraga hai state government digisu adum laitebagi akoi na adum waduna adu sida laijare adu akoi hoji kana akoi student union na caretaker wana lojari adu student union isu fund su kuri adu da so adum laite adu nigina akoi CKF development toningai promote toningai krama tausera natraga kada by what means we can promote from where do we get the outcome or the sources of to promote this with our weakness of our village, with this weakness of our caretakers. So we want all of the people, all of our communities to promote this a unique place called the Thoron Cave. Bharat na ning tamba fangdringai mamangdagi Tharon Cave asi Tharon khulga sagonaduna laklaba wari singbulamasu leiribani masina maram oiduna state lengakna lamdam asida tourism chokhatnaba hotnariba sida Tharon Cave pusu mari lenaba singna ahenba mi yeng changhaningbagi apamba mafamadugi miyamda lehori mkhoi jaga se ikhoi gi lamni adubu mapu laibini ko aduna mapu gi khara yengbi derbidi khar yadaba aduna madu yengbiu haina haijaning me si lam si ikhoi hana di mina law tawduna laiba ko aduna madu tawdana ba si jaga si ikhoi lawnana ba haina ikhoi women singna aduga khara mateng pangna badi ngasi ke chim mathang tawrakani haina ei haijaning ni haina haijai park asi natraga cave asi lambi asidagi liyonaba lakpa mafamda adu natana atai facilities kaya awatpa maramna yamna fajakraba cave asi ngasi phawbagda malemda yamna malemgi thakta yoba ngamdabigi fibamda leiri district administration state government amadi center na meeting sangbiragadi park asi yamna phaba mongda sagalaga tourist kya pusalaga leijreba khunja singi unemployed youths kya da thabak pisanba adu khangna tadana mayamgi yamna nungaijaba tampham oiba yaba flora and fauna adaga yamna scenic oiba mafam asi preserve tawraga promote tawraga thambiragadi kyamuk khunja singi nungaigani haibagi wakhallon se kya phongdokjari paudamjari ba cameraman sanjoy ga loinana blessing gang mai for TOMTV news Tharon Cave Tamenglong Hauzik paugi marak thatna atenba break amamuk longminasi
Nauka Hearing Aid Center Kumja listing ama chawpan marifom doi ki hona chai kuntra manga hena North India ahan hearing aid clinic mo ene lereklaba Nauka gi Infal Center ma hangjare TV ma di phone gi konjel loinana nil khongbu mafam na taba ngamda bi awaba mayok na di bina al kuding mag wabi rogano Nauka Hearing Aid Clinic ngasi maklenshin directuna completely invisible water resistant ama di rechargeable oida digital hearing aid hapiu taba ngamba gi pangalwana badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Pawai Sangam Lekai near Community Hall. Mobile number na 6009544159. Marks Time Classes. Chahi khudingi leptana topper puthok liba CBSE gi amatangairaba coaching center. Well experienced teaching faculty. Akhanaba subject of tawbagi khudong chaba piri. Batch amada 15 students agi hena logjade. Admission form thazare form pishin bagi aroiba matam February kun. Akupa marol gidamak lengsun biraksi Marks Time Classes. Wangkai mahubom lampak. Phone number 9436288300 natraga 7005268735. Breaking matungda makataba pau pizari Mahiroi loop ama oiriba Kanglei Park Students Association asinduna tha asigi nipandagi tarahumdoi fauba chathagadaba mapan suba Kanglei Mega Sports Festival na mari leina ngasi Sports for a Change saiba wakalonda cycle rally machatkre cycle rally edu Kanglagi nongchuk thangba gate tagi lamtharba matung khuya tung riba Mahiroi loop asigi mayai loishangda lamthungpham oiki DM College Teacher Education Sinduna ngarangdagi hoduna chatharakiba annual community contact and extension program lisingani kungi saruk ama oina ngasi Diulaland da leiba children home da interaction program ama pangthokre loina na college ki maikai dagi chana thakna ba potlam yauna sel gi tengmang su piki thora madu da saruk yakiba teacher education DM College ki assistant professor Dr. T Surendrona tungi asa chauna leiba children home gi angang sing asibu yokhataba yade haibagi wakhalonda ngasi gi asiguma thoram asi pangthokpani haiki Asing ngasi yam nungaijay asigum angang sing asi akoy mamangda su yam lakare adubu una ba khudong saba phangde asigum program sin basina oja sing lakadawa tungda training sing asina chumna tagi angang dana tana sigum angang mayam sing asi su mioi bani moi su aphau mi mo oi moi su yokhata yade habi wakhalon na pham sin laksabani tasing na moi wakhalon sing si so mi oi gi habi wakhal lei adubu mokoi da support tawina ba leitabana maram orga moi se nungaitana lerami adubu akoina moi se handshake tawdana konbidana adagi appreciate tawbidana tawbidagi moi acho mi am oige sei sake sirma kumge acho wa scientist oige oja oige haibana chingba wakal maya phongdoraktuna moi gi nungaito mayam sing da khoi kon ge na ngasi afam sida lakshabani Lamdam asidagi mayai kaba nisha thinglasi disha sijanaba toklasi haina naharo leisemba club thangmaiban sinam lekai na sinduna ngasi thangmaiban sinam lekai gi akoibada mairagi khongchet ama chatkre hariba mairagi khongchet asida thangmaiban sinam lekai gi maira paibi club ki mioi sing yauna chatkiba khongchet aduda aikoi nisha chaba toklasi afaba khunai ama semlasi say no to drugs yes to life haiba kholau kya su lauki Lions Club International District 322D gi Taramarirak Suba Annual Region Conference Manipur Region ngasi konung lampak ta leiba lamyan ba sanglenda pangthokre Lions Club of Imphal Leimarol Moirang amadi Imphal Global na yumbu oiduna pangthokiba conference aduda Manipur da leiba Lions Club kuntraga nipana saruk yaki pangthokiba conference aduga mari leina na conference asigi chairperson Dr. TH Gaurabishu su saruk yaki conference asina lamdamasida leiriba Lions Club ki member kaya thengnabagi khudong chaba adu piragani Lions Club ta nauna khongdaraklaba kaya sakhang maikhang tanja adusu conference asina piragani haiki higi sokhoi Lions Club of Warang ne sponsor torpa nga ma district and multiple da pastor ne international jokra haji international gi rijala hai doctrine aduga mamangda amukta Lions Club International na sahi samagani sur awa sibawda akhoi ngasi bawda amukta tawdriba Lions Club of Manipur gi itihas hoba India gi itihas hoba makalai karino haragati Lions Club Warang na sponsor toba angang ani khak matang sahi budi kanai angang ani khak na grand prize winner and prithvi gi Lions Club International gi first ta kiba ani rak shukre Hari Basmaina ani club amana ani rak puthok pasa never happened in the history of
ꯗꯤ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ सादगी होना चनरक्लबा लाई कैथल काबगी थोरम लाक्लिबा मार्च 13 हेंगांगी हन्ना चिंगदा पांगथोकलगनी हारिबा थोरम असि मणिपुर अपुनलुप सनामही डेवलपमेंट सोसाइटी यूनिवर्सल मदर्स ऑर्गेनाइजेशन मैतै लेमरोल आर्ट्स परफॉर्मिंग सेंटर माइचौ निंगसिंग लुप अमदी चिंगलैपाक लाइकन लुपका पुनः सिंदुना पांगथोकदबनी हाइना लुप तरुक असिगी अपुनबा कमिटी की एडवाइजर बिदु कुमन अंगसी मणिपुर प्रेस क्लब दा पांगथोकिबा पाउगी मिफम अमदा फोंगदोखरे महाकना मखा तारदुना हारिबा थोरम असि चही चा कयादगी चिंग अमदी तंपाकता खुंदारिबा तोंगान तोंगानबा कांगलुप की मरक्ता अफबा मरी थमननबा पांगथोकपा थोरम अमनी नुमित असिदा मणिपुर लेरिबा सिविल सोसाइटी ऑर्गेनाइजेशन सिंग अमदी मरी लेनबा लेंगाकी लोइसंग सिंगना मतेंग पांगबियु हाइना अपील तौखी को येक तरेसे खुदम मोइना हारबदा मरिंग जी कराइदगी मरिंग करमाइ तौन कनाइ कांगते मरिंग वनकी अदुगा तांखुल से कनाना करमाइ तौ वइकी अदुगा अनान सिना कनान करमाइ तौ वइकी थादौ सिना करमाइ तौ वइकी हाइबन चिंबा मयाम से मैहोरन पुकोक पुयादा इसाजिंग पाबिरगा मदु याम फजना थेंगनारनी अदुना अखोय मयाम से पुंजननबगी तंजा अमख नुसीनबा सागतपगी तंजा अम अखोयना लौबनी मसागी अनाब अमन मरम ओइरगा हौखिबा फेब्रुवारी की कुनगनिपांदा लेखिद्रबा उर्खुल एसी की हानगी एमएलए देनी सैजा ngasi उर्खुल डिस्ट्रिक्ट की अलुनतांगदा लेबा मिशन ग्राउंडा लेरोन चनख्रे ngarang nagaramda leiba leikhidrabagi yumda miyamna awaba phongdokpagi thoram ama pangthoklaba matungda mahaki pongnafam lamdam oiriba urkhulgi tangrei tamna mahaki thawai yaudraba hakchangbu purakhi mahaki thawai yaudraba hakchang adu urkhul tamna puduna chatpagi lambida mahakpu nungsijaba miyoi kyana welcome deni chaija haina thaba banner ga loinana oklamki panbayai leikhidraba deni chaija Delhi University da graduation lorba matung kumja lising amaga chamapan maudra mangada उर्खुल एसी दगी जनता पार्टी की मिरेप ओइना मिखल थेंगनकी तुंगदा कुमजा लिसिंग अमगा चमापन मौद्रा मापंदा भारतीय जनता पार्टी दा याउदुना मिखलदा माइ पागलक्तुना उर्खुल एसी की मिहुत अमा ओइखी लोइनना महागना ट्राइबल क्रिश्चियन दा बीजेपी दगी कारकपा अहानबा मिरेप अमसु ओइखी मदुगी मतुंगदा कुमजा लिसिंग अनि दगी तरेट फाउबा मणिपुर लेजिस्लेटिव असेंबली की अपोजिशन मेंबर अमा ओइना लेरखी महाक थमोय सेंगबा अमदी मिटिंग सान उबगंबा लुचिंगबा अमा ओइबता नतना बीजेपी मणिपुर स्टेट की वाइस प्रेसिडेंट ओइनसु थौपुरंखी अफबा थबक तौबदा पुकनिंग थौगतपगी हैनबी थमगदबनी लंगथवाल एसी की मफम मरीदा पाकसिंग सेमगतकनी हाइना लंगथवाल एसी की एमएलए सु ओइरिबा केएफएनपी की मिनिस्टर करम सियामना फोंगदोखरे वाफम सिंग असि लिलोंग कोनुंग पाक अमा मियामदा खुशगी थौरमदा फोंगदोखिबनी लिलोंग कोनुंगी थवाई याउबा मियोय सिंगना सेंगतपा पाक अदु मियामदा खुशिनाबगी थौरम अदुदा लिलोंग इम्फाल वेस्ट म्युनिसिपल काउंसिल की चेयरपर्सन एल लालमनी अमदी काउंसिलर कयासु सरुक याखी मियामगी अंगम्बा मतेंगा लोइनना सेमगतलिबा पाक अदु खुशिनाबगा लोइनना मिनिस्टर करम सियामना मखा तारदुना मियामगी मतेंगा लोइनना सेमगतलिबा पाक असिगी अचंगबा सेनफम पुमनमक महाकना पुथोकलगनी लुपा लाख 8 हेना चंगबा पाक असि अंगांगसिंग अहलसिंग अमदी नहासिंगी ओपन जिम अमा लेगदबा पाक असिना मफम असिदा लेरिबा मियोय कयादा कानबा कया पीबा ngamlagani केंद्र असिगी मनुंगदा लेबा पोलिंग खुदिमक्ता चौखत थौरांग पाइखतपदा चांगदमना हल्लली मसिना केंद्र असिगी मनुंगदा यामना अहोंगबा लाख ngamlagani अफबा थबक तौबदी पुकनिंग थौगतपा ताबनी महाकी केंद्रदा दिंगथिजरबा पाक मरी अमगा सेमगतकनी हाइकी लिलोंग जजिंग पोरेरोम पाक सेमगलिबा कांगबुदा आइना हाय येंगो प्लानिंग तौरगा सेमगले पैसाजु पीद्रिबनी नुई मसेलगी मरकता कंपटीशन तौनो चौखटपा अफबा हेन्ना अदि मसक थोकपा थबक तौबदा तानौ हाइदना आइना हाइबा लई ओजिक नारिंगुंजिंगी चिंग सेमगतकनी अदुगा ओजिक अनदर अखोई लीलाखोंगी परिंग MU नॉर्थ गेट की जगह सेमगतकनी मफम मरी सेमगतकनी अदुना सेमगलिबा पोर्टसिंगसिना लमदमदुगी प्रजासिंगदा मैक्सिमम कानबा फंगे पी हाइबसिदी होजिक मक मित मांगदा उरबनी मितै इरोल इएक लोइना सिलोल अपुनबलुप मिलालगी चही अहुंगी ओइना नौना थौ पुगदबसिंग ngasi खनख्रे लुचिंग पुरेल ओइना यांगलेम बिरेन मितै ngamthang लुचिंग पुरेल ओइना ओइनाम कैना हनबि लेमा सेक्रेटरी फाइनेंस ता माइबम प्रमो अमदी पब्लिसिटी सेक्रेटरी ओइना माइबम इंद्रजितपु मथंग सिटना खनख्रे हाइरी
Haukiba February kunga tareta Imphal East ki Porampat Police Station gi manung chana leiba saumbungda nupi macha amabu ikai khumnaba manghanbada chenai haina maral thangjin khiba yamna laibak thibani haina ngasi Imphal gi Major khulda leiba Manipur Press Club ta saumbung thongkhong maina paibi amadi imung manunggi mioi singa Paumi singa unaba amada laisham tangba chahi kunga humdoi gi apokpa laisham jila ngambana thamoi shokna pendaba phongdokre Mahakna makha taraduna thokanlingdaba thodok aduda men accused oina chenariba mioi aduga ichanupa ga tinabani thodok adugi matangda ichanupa gi ming paladuna Imphal la phongba pauche singda yaurakpa haibasi yamna laibak thibani thodok asigi matangda police amadi nupi masada ichanupa gi photo yenghalaba matungda masa mara leite hairakpadagi police na thadok rakhibani haiba wafam kaya phongdoki masagi victim muriba nupi mjasisu aigi isagumneba ai adum nungsiba aigi imung munungda thoju ai khangdana leiba ngamoiba adu moina asengba asumbado phajana thidokbiraga mara leiba mido serak adum pibiu madaidoi mapa ma oina ai isaju khangkacharoi tawbudubu ngasagi asum arandu di phajana thidokpiu nupim chaduna ju aigi chanupasi yaude na haire adagi huji phadana leiriba malengambasina su aigi chanupasi yaude na haire masi phawbuda Hujiki hariba sangstan hanjan hanjanna ngasimak phawba adum khabar dum yaurpo jida leibangam dadna ai sumain torga media gi khuthangda ai singduksaba laksabani Matam amagi mugnada lakna fanangom khitraba hozai dhaningar gi chahi chamaga mari suraba ahal ibungo huyam chawba ngasi hingle ngasi gi leina laichat masangtraba amadi Manung matam chadana pusi mangnaraba matam asida mahakna ngasi fawba hingba ngamlibasi chinjak amadi masabu chekshin jabana achoba maram ama oiri hiram asida akhanaba paudam ama Hek yengbada singemna kusul kumen tangang fajaraba halasi asam manung chana hojai dhurinagargi sahi samga mari suraba uyam chawbani samaga mari hune ningdauga maltiga Ibapoga Pugoto Aduna, I Asam Tare Ada Pugoki Matung in Nalay Masagi sahi samga mari sujarabasu hoji ahalasi masamawu khingna hingli ahalasina phongdor ko matungina miyoibuna punsi sangna hingduna leinana bagi khwarigi marubadi abhaba makhagi sinja matamamagi maitai mukna sanabada Lagna Panaba Gabam Kidraba, Maming Leraba Halibu, Yam Sawa, Sahi Kayamasu, Shibayabagi, Tajaba lady. Nasa the Nuna, Tadana, Makakina, hey, Shimuru, my love, my arm, Tabina, I don't know. Matangan Kalini, Nahawi. Matamdagi maiku sina duna lakrabasu chemical yaudba sinjak saduna lakiba madi masa sectionna thamjarakiba maramda ngasi phawbuda halasi masagi chahi matangdagi yamna nahawoina uri ngasi chemical saiba maramasingna orektiba laina lachat amadi Manung matam sadana punsi mangnari basigi matangda al sina piyadaba phongdorakhi hanana hawi ojike samjame aduna ai yam tade mana adale haw simba pamjaba madi mabhimara luna nan shata pamjaba ahlibu huyam chawba masagi chahi samna mai sujarbasu camera gi mamangdadi phirep chumna leptba yadi saktam mahanba yadi habagi wakhal ngasisu sapchana leiri Nasi di mualna thaja bagi chahi matang lan hinggap di bahal lasina ngasi phawda magi imung manungda maku sena bagi awaba si thenga mata pi khiba leitri hingbagi thak manada ba mioi bagi punsi khongset ni masa masu singbu lai lai su tamanaba solabi mama bi kiana nonggi nungsa marakta kaithel thoktuna pot phamli asing mama pawi besingbu masa singna mirabi ba haibasi laibak thibari Hauzik hangninga iriba wahangdi tungi pulsi ki thajaba mata leitraba ahli bungo huyam sawabu masa mama omadi masusina
ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤ ꯆꯦꯡꯒꯜꯗꯤ ꯂꯩꯔꯤꯕ ꯁꯨꯞꯅꯒꯤ ꯆꯍꯤ ꯃꯇꯥꯡ ꯈꯖꯤꯛꯇꯪ ꯂꯩꯊꯔꯛꯄꯒꯤꯗꯃꯛ ꯀꯣꯂꯦꯖꯇ ꯊꯝꯖꯤꯟꯕꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯅ ꯃꯤ ꯑꯣꯏꯅꯅꯕ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯃꯄꯤ ꯇꯥꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ मालेम ngасidi digital oracle khudomina sokpada world gi mafam kaya uri amasung khangli high class branded orawa fizol luxury car gi matam asida achamba punsi marela hingbagi ngasi mirolna pamnaraktre ngasidi ekoi mari mata khakta natna imung manung phawba kaunnarakli ngasi sel parabasu haksangna bu phatradi karisuma mal laiti ngasi ai nang kaunaraba sendal lambida Sinaraba matamasida Sokotpana matom lon krabasu hingbagi mahaudi walakli. Cameraman Kesam Manglem Galoena Hamanta Marangtam Times of Manipur Huzai. Paugi marakta na amuka sona ten break amamuk luminasi. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Lions Gym Health and Fitness. Competition kayada mana kaya fanglakraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne. Admission fee ₹500 only. Monthly fee ₹500 only. 1 year ₹4,500. 6 months ₹2,400. 3 months ₹1,300. February thagi oinadi admission fee logjaroi. Pollution free location oiraba amadi tha ahum khudingi free health checkup ki khudong chabu pijari ngasi maglengsin biro Lions Gym Health and Fitness Kwakaithel Haino Khongnembi Pukri Mapal. Contact number 7005687478. Adom ki angang na school da kari tauri oza na kari takpiri yum da gi amadi office da gi yamna laina live class yengba yaraba status gi ahanba school and day care tiny fit ki oina admission hauzare backless school, CCTV camera, safe and secure, healthy breakfast and lunch at school, highly qualified and caring staff, creative activities and educational games, interactive learning through music and movement, 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Breaking matungda mayambu taramna mu uksari makataba paung pizari Government of Manipur gi Forest Department ngasidagi hauduna Manipur gi district kayada ngasi aina yadaba mawongda umang kokthokduna u yonba mioi singamadi wood mill kayada drive chathabada loinana permit yaudana chalairamba wood mill kaya sil tawkhre hiramasiga mari leinana kangla pata leiba Forest and Environment Minister T.S. Yam Kumar gi official residence ta pangthokhi paugi mifam amada minister na hai isagi oijaba khara khaktagi khallaga mahausagi kaya umang wamang kaya kokthokduna karwar tobingano umang wamang yaudana miyoiba ikhoi hingba yaroi makha tanasu drive asi mafam kaya da chathakhigani haina mahakna haiki Manipur ki tongan ba district da ain kaina umang kokthokpa uyanba amadi atopa neighboring country dagi u import of khudima for department day and night the party the ain kaina nyongong thok to bagi for department am lema tharu hena koi medai ko thangda mani praja mayam da thamjiri madudi isagi miku khragi apamba leibudamta koi nithiraba jungle umang ga yathatpasi ain gi mayoktani ana sumba thabaksin makhata na to bigano hadna medai ko thangda amon appeal taw All Assam Manipuri Students Union Karimganj District Committee amadi Karimganj Thangta Association asinduna nupi macha singi oiba block level self defense thangta martial arts training program amangasi Patarkandi da leiba Adarsha Vidyalaya da pangthokre Hozai gi Gauranagar da leiba Mitei Leipak Panchayat na sinlangduna ngasi Hozai amasung Lanka gi oza kaya pulaga chahi gi mifamlen pangthokre Mitei Panchayat asina Lanka Hozai lamdamda samas amasung nat sankritan chawkhatpagi lamda ngasi su chawrba thodang loduna lakli ngasi gi thoramaduda RK Manisna na firal chingkhatki amasung panchayat asibu luching lamba leikhidraba singi mafamda
Oza Beni Babuna Luchingduna Miyamna Hailei Katki. Home Subaki Ram I community Sindokwa and Subna Ojai Lanka Tuna Akoi Kanjada City Punami Pamama Pamdana Tajahana Bamayam Sematawina Kunishin Manana Barmasava Mudi Sangina Chimba Ojasing Punamolo in Puna Paminadana Adi Kogi Kanjada Sibu Manging Thana, Taukanaba, Tawi Tamakta, Machine Pambashi, Kauyaban. Manipur Police Department Law and Order ngak pada lauriba thodang amadi police ki uniform ubada miyamna amadi mahairoi singna aki tujingba phawriba asi wakhalon taminabda padagi pandamda lokhalakpa Noyor Police ki makhada ngasi SP Office Bisnupur dagi Kaibul Police Station yenghanaba amadi Lokta ki mahoksagi oiba phajarba saktam yenghanaba Maras Pride Academy Quasify gi mahairoi kuntraga manga amadi ozamari yauba team ama lamthakre Haudokpagi thoram aduda saruk yakiba SP Bisnupur Priya Darshni Laishramna haikibada ngasigi haudokliba Know Your Police haiba program asigi yamna meaningful oiba chathabagi wakhalondani haiki Thana amada kai leibano khotno haibana chingba mayam ama the whole setup of the thana aduga functioning mayam ama loin ma uraga adagi even equity display of arms so that they have an idea of equity collide mayam makhan tori ba kholiba mayam se sigis they understand over functioning understand over aduga loina na on certain topics of relevance mokoina khangbam thopa mokoina koina gyan ta ningba matters into the su equity officer in charge and then equity officer thana gi leiba sing Imphal East ki Kairao Khungangi oiba mifam amangasi Kairao Sabal Laikai football ground na miyamgi Famduna warep kaya laukre Kairao Khungi CSO Taramathoi haibadi All Round Development Organization ARDO Kairao Kendra Minority Muslim Development Organization PPF Kairao Unit Kairao Makting Rural Women Development Association Kairao Menjor Hinkol Women Welfare Association Kairao Makting Awang Laikai Women Welfare Organization Apunban Nupi Loop Kairao Makya Kairao Makting Mangmakha Women Welfare Association Kairao Makting Litan Makhong Women Development Organization Kairao Makting Youth Young Welfare Association amadi Kairao Makting Women's Advanced Loop na sinduna pangthok khiba miyamgi mifam aduda sothana leiraba Kairao Khungangi chaukat khongthanggi lamda khana nainaki loinana warep kaya lauki mifam adugi nungi warolda ardogi General Secretary MD Firoz Khan hai Imphal Mayoldagi kilometer 10 mukta lappa leiba khungang asi hiram khudimakta sothana leire Mahai Tampam Sang Sing Thaknadaba Ising Lambi Thong Hiram Khudingda Awatpagi Awatpana Pik Thale Thorom Toboda de Equation, Unity Erectabasi, Equation, Nungsinaba, Apunbana Pangan, or the Equation Giantamina, and Amakang, Oinaba Hana, Nasigi, Chahi Kragi Mama, Chahitaragi Mamanga, Halaman Sing, Apunba Unity Lerambado, Kayum Toba, Tong and Tombo, Colon Labor, Mayam, Punsanaba, Amaka, Oinabagi, Honaba, Aduga, I coin a Punsalaga, Equi Karo Martingi. The Karo with Ladiba, the Tongan Tongan Ladiba, Kanomayam Sig development over the Punchal Lagadi, development of Mars Kunga Tarukta Pangtoka Doriba Raisa Sabagi Mikhal Asigi, Manipur gi oina matik chaba mihut amathasi haida, Manipur People's Democratic Front na Lengakpa Humfuda Kangalakli, Hiram Asiga Mari Lainana ngasi, Manipur Press Club ta Pangtokpa Paumi Singa Unaba Amada Front Asigi President Nang Mairakpam Nodia Chana, Mamang Thaktagi Hauna Lamdam Asidagi MP oina Chaliba Singna Parliamenta Mapum Phaba debate toba thengnariba Lok Sabha natraga Raja Sabagi MP ama haibasi India da leiriba state amadi union territory singi political history masak munna khangba changi lamdam asigi sakhanglaba MLA minister natraga chief minister na parliamenta wangang luba yabat nate MP oina chaliba aduna parliamenta wangang ga doribani maram aduna Raja Sabagi MP asi matik chab ama thasi haiki मार्च की तारीख 29 राज्यसभा की MP खनगदौरी अखोई मणिपुर की दमकदी यामना मरुओइबा अमनी हाइबसे लौनिंगी ममांगदा कया कया राज्यसभा लोकसभा की थागथिबा मतमदा आइदी अखोइना उबदा मतिक चाबा
यामनी ये नबगन बा पार्लियामेंट दा अदुम मजे कया उब फंगदे कंस्टिट्यूएंसी दा लेबा पुनमना वाखन खल्लगा अफबा मी मतिक साबा अदुम मदा खन्ननबगी दमकता अखोई प्रजा मयामना खन्रे ममांगदा मखोइदा वार्निंग तौबा एडवाइस पीबा इंस्ट्रक्शन पीबा से या मरु होएबा वाई जाइजरगा हौबम मरक इरोम लेकाई दलेबा कंगलई सक्तम लांगबा कांगलुप नसिंदुना थांग चुंगोई हाइबा हाइबा हिरम नुमित कुनि चुपना चथगदबा वर्कशॉप कम प्रोडक्शन ngasi हौबम मरक इरोम लेकाई चिंगथाम मंडपता लुप असिगी प्रेसिडेंट चिंगथाम बिनोदना हौदोखरे वर्कशॉप असिदा माहेरोई नुपी मचा अमदी नुपा मचा पुन्ना कुनगनिपाना सरुक यारी संगीत नाटक एकाडमी न्यू दिल्ली अमदी मणिपुर लेंगाकी आर्ट एंड कल्चर की लोइसंगी सेंथंग मखादा पांगथोकलिबा वर्कशॉप असि चिंगथाम रंजित खुमना मरु ओइना ताकपी तंबिगनी लोइनाना बी सूरज कुमार शर्मा एल सनामचा अमसुंग के बालेश्वरना वर्कशॉप असिदा माहेरोई सिंगबु ताकपी तंबिबदा तेंगबांगदौरी वुमेन अगेंस्ट क्राइम ना वेब सीरीज ओइना पुथोकपा चैथेंगी अनिसुबा एपिसोड यावसंग थाबलगी चैथेंग ngasi अचंबा थौरम अमगा लोइनाना महूट एंड टाउन प्लानिंग मिनिस्टर टीएस श्याम कुमार ना रिलीज तौख्रे कंगलापाता लेबा मिनिस्टर की ऑफिशियल रेसिडेंस ता पांगथोखिबा अचंबा थौरम अदुगा मरी लेनना महागना हाई मणिपुर असि फुरुप कयाना खुंदादुना लेमिनबा लमदम अमनी लमदम असिगी नहा ओइरिबा कयाना मयाई काबा निशा चादुना यावसंगी मतमदा कोइबा चटपा थबल चोंगबा सिना थोकनिंगदबा थौदो कया थोकलकपगी अचौबा मरम अमा ओइ हौखिबा चही कयादा यावसंग कुमै मनुंगदा नुपी ओइबिसिंगी मथक्ता चथबा क्राइम की थौदो कया अमा लेखि हंदकी चही असिदगी असिगुंबा थौदोक थोअनिंगदबा कयासिंग असि थोक्तनबगी पांदमदा वुमेन अगेंस्ट क्राइम की पुथोकलिबा वेब सीरीज यावसंग थाबलगी चैथेंग असि यामनमक थागतनिंगाई ओइबा खोंगथांगनी नहा ओइरिबा मियोइसिंग मरु ओइना नुपी मचासिंगना एपिसोड असि यिंगबिदुना वखल ताबा अमदी चेक्सिन खोंगफम लौबदा अदुकी मतिक मतेंग ओइगनी हाइना महाकना फोंदोखि असिदा तोंगान तोंगान मखनगी क्राइम अमदी वाथोक कयाम ngasi लिप्न सथरे सिगिदमक्ता आइबा क्राइम सिंग असि थिंगनबनि थोक्तनबा सेक्शन वा ओइना वुमेन अगेंस्ट द क्राइम ना सेलोइना पुथोकजबा चैथेंग एपिसोड 2 यावसंगी थाबलगी चैथेंग हाइबा सुमंग असि सिदा मिकुबसिदा रिलीज तौरे मसिगी मनुंग ओइबा पादम थिमदी इंखलक लेबी निपी मचासिंगदा अमदी इंखलक लेबा नहासिंगदा अचौबा अमदी लमजिंग अमा अमदी लेसलम ताकपनि हादुना लवे Senior Writers and Playwrights from Manipur na sinduna pangthokhiba anirak suba All Manipur Film Script Competition 2018 da makok mathang takraba tongan ba film gi playwright ahumda ngasi award sing khusinakre Jain Manipur Dance Academy da pangthokhiba thoram aduda 2018 gi changdamna ba aduda ahan ba takraba chumthang da su ambambagi aiba naurem dorenda sarungbam mani ningsing mana 2018 Wathok Khaugi Aiba Art and Culture की Director Aribam Sivada Suramada Gurumayum Sakhi Gopal Sharma Ningsing Mana 2018 aduga Kanglegi Aiba Nandaibam Pramoda Khomdram Bidu amasung Khomdram Ongbi Amubi Ningsing Mana 2018 Nanthoki Thauramadunga Mari Lenana Athoiba Mitunglen Oina Saruk Yakiba Kurai Esigi MLA El Sushindrona Asengba Maithong Haina Mingthonba Chephongi Ani Shuba Amadi Ahum Suba Edition Su Miyamda Fongki Hauzik amuk sanabagi pau fangbigani Handak pangthokhiba All India National Masters Athletic Championship ta Manipur gi mahut sinduna saruk yaruba sanaroi signa gold medal kunthra taret silver kunthra bronze kun puna medal marfu taret laurakhiba sanaroi singbu taram okpagi thoram amangasi Manipur Masters Athletic Association sinduna Manipur Press Club ta pangthokre thoram adu kamari leinana association asigi secretary RK George na phongdokhibada pangthokhiba championship aduda Manipur gi official manga yauna punna sanaroi humbudra taret na saruk yakhi Makhatana Sanaroi Singna Apaba performance Utkigani Haina Tazaba Tamlaki. Masi oibsi koi adugumba koi kanogi Haryana gi Pansula da Pangtokpa adugumba koi All India National Master Athletic Championship da charu garuba Manipur Masters koi gi athletic si koi Manipur Master
एथलेटिक करोना एसोसिएशन अखोई सिलग उक्चबनी हाइबसे अखोई सानदरोइ गातनी अखोई सानदरोइ सिंबु अखोइना ngasi yani अखोई पुन्ना मी 97 नि अदुगा ऑफिशियल ना अखोई मंगा मी चामगा नि हाइतारे फना खुदोंग चादबा लेरबसु कुम अमगी याउसंग स्पोर्ट्स सोइबदी यादे हाइबगी पांदमदा सिंगजमई चिंगा मखागी ओइना चिंगा मखा स्पोर्ट्स कमिटी हाइना मिंगथोनबा कमिटी अमा सेमदुना लिसिंगनी कुनगी याउसंग स्पोर्ट्स पांगथोकलगनी हाइना ngasi सिंगजमई चिंगा मखादा पाउमी सिंगा उनबदा नौना सेमखिबा कमिटी असिगी चेयरमैन मनितोंबना फोंदोखरे महाकना मखा तारादुना साना खोटनाबा हाइबसिना लमदम असिगी मतिक मयाई ओइरिबनी याउसंगी स्पोर्ट्स हाइबसि लमदम असिगी ओइनदी यामना मरु ओइरिबनी हाइखि नाकल अमरोमदा पाउमिगी सिंगी मिफम अदुदा सरुक याखिबा कमिटी असिगी वाइस प्रेसिडेंट युमनाम शांतिना नुपी सिंगी माइकैदगिसु माइपाकना हंदकी याउसंग स्पोर्ट्स पांगथोक जनबा सेम साबा लोइरे मसिदा लेपाक मियामनसु तेंगबांग बिउ हाइबा वफम कया फोंदोखि हनकती कोई कोर्ट की ऑर्डर में लापदी कोई चाइनब लेबदना सी तौरदब फिवम से अखोई उरप लेकाई मी मैमसीना अखोई यासंगी तौसी है अखोई मीफम से सोयल से कोई फमजब नते कोई यासंग से तौसी है अखोई मैम फमगा हुई वारे मैम से तौजबने अखोई चही खुदिंगी यासंगी स्पोर्ट्स से सुम तौबसिदा हंदकी चही से लेप नुंगाइतबनिना अखोई नुपी मैम पुलप पुलगा सपोर्ट तौरी ngasi tungthil phongkhiba manipur gi pauche singna kari kari maro oiba pau yaukhiba ge haibado mayam puna mutang khangminasi Kangleipak ki maira Minister Syam Kumar Mars tara mangagi matungda MLA famdagi resign tawraba yana le wawa launare Tibetan Medical and Astro Institute ki branch ama Imphal da hangdokre mapalam da satuna laing bagi chang yamna hengalak le speaker Kanglei Sports Festival lishingani kungamari lenena cycle rally lamtha khre Dulalen gi children home da interaction program pangthokre lupa crore taret rom gi brown sugar ga konana mioi ani fare pandam matam pumna makta laina tina dagi ngakthoknaba kanagumana lokang kukhurabadi marks hapsin biu razo NCTE gi norms ngaktava kalesing amadi institution sing mideng changlagani desam amoko ki nauna khalava office bearer sing wasak lokre aikhoi masel gi marakta kanagumana wakhal tabu watpagi maung da thabak toroklabadi masagi maranagi oiba wakhalonda thabak tawbani lobiu SM Jalal lamta gi kunni panbada kaithel kabagi thoram pangthoklagani lup sing kangla pau Corona virus ki section thorangda mioi lising humpu sek tawkhre mioi tara ki manungda mapan negative oire amagi report ngairi razo Meghalaya da CAA amadi ILP gi rally manungda khuthokna bada sikhiba ahum sure manava hairo kendra da solar lamp chama thalagani Radheshyam Private School Regulation Act lisingani taratret mapung fana implement tawgadabani National Lamjel Solo Marathon pangthoklagani Ek Bharat Shrestha Bharat hogdokre Aroibada maroiba pau amuka na pizari High Court of Manipur na SCERT gi hauzik Joint Director oina thau puriba Jim Golden bu khudakta mahakna puriba famdagi longthoknaba yathang pikre lamdam asigi miyamna ana ek yaurakpa matamda mapana chatlaga layengbagi chang hantharakle haina Manipur Legislative Assembly gi Speaker Kem Chana phongdokre Mipum khudingmakta afhaba thaknanaba ising fanganabagi pandam thamli haina lamjingba group ki chairman Jackie Shana Shamna phongdokre Malemgi lamkoiba kayagi pukning chingshiliba Tharod Cave lengakda ahen mamideng thambagi mathau tari Imphal West District Police Commando na mioi ani lupa crore taruk henbagi brown sugar ga konana fagatkre
Ngasigi oinadi Times of Manipur numbitang gi pau matang asida losinjare mideng tabiribasingbu amukana khurumjari.